Hello ma'am, miếng ta biba ma'am punong putaram nong cherry. Ngasi ko ina di ma'am ay si cup hafa ki video ze oina semjor ke si thari size ki cup ni ko sina blouse ni sida hapa ka doine si princess cut blouse ni ay hana cutting ta waga thamme ado drafting ta bagi cutting ta bagi stitching ta bagi video ze pull up chema ga hafa ze video jam sang bandar kai no ying bina su kya kya thawai ta na ying di ko aduna ngasi ko ina di samaina video ze masam sa oina semjor ke aduga cup hafa ji da su khwa se makhan makhan lai kwa round hapa adigi thick sa laga hapak pa ka aga hapa mayam lai ado ai ngasi di izam samna akoi basida hana round oina tasalaga sembe gi video se oina semja ke myam seminar se ahan bada cup se sumaina fold tok chalaga aduga amusu fold tok chalaga maya gi center se lawrakani aduga manung gi su hosigi dumaina chap manana maya gi center se lawrakani ko double fold oira ka doine sigi cup sigi maya gi center siga lining sigi bus point gi center siga ani se mapasana halaga ai pinna pharakani ko aduga kana gumbana sida pin gi mahotta yetum da lang lengaga phagi baso dum yai ko mai magi haina bine ado sizna cup se hapak matam da fix oina laina ba ko horen ko chen da na ba phajala ini ko cup se hapak matam da lady bird lining sigi salai sigi mathak ko salai sigi mathak ta direct upsalaga hapakani aduga hojiki dumaina process sa manana nakan nam sisu hapirase aduga sigi cup sigi mathak ta direct mage akoi base ai sumaina taiksalakani ko aduga kana gumbana akoi base round oina taibagi mahota sangna dart sidagi saga dagi sangna paitharak pasu lai ko aduga masenam tang tangkhai dang tairak pasu lai adu magi apa mane ai hi oina di sumaina round oina tairak pasina hayeng chuba samba kan da su nungai sizina ba comfortable oye fix the cup se dum lai ko sina sizina ba nungai aduga suma sizina round oina cup si mathak ta tairak pagi mawong ne aduga nakan nama sina amu sumaina akoi ba se tai ba loir ba matung da somna kan gi se amu hajki manada ba mong da bung tairak ko sizina mathaga on thoga sumaina thektora ga lining sidagi oina tairak si ko lining se samaina khaji khaji sema ka tairak se tairak pa matam da lining se gi magi dart pi riba salai se makha da lai se nakan amatang da tu da han si ko saga gi magi salai se somna kan da yetlom da tu dan gi ba samaina the west long gi dart chi ju yetlom da samaina makem tang da tu da halak si ko aduga tairak se aduga tairak pa matam da kapsigi akoi ba saruk se lining sida chapchana legi basu yawe aduga lining se tairak pada khadang lem basu dum yawi ko dumaina hento hanjin to bodo tam tamna sema ga west from da pudhabira ga khajik tai bada yoksan birak pa ko amuk tang da jok launa tai bada lemena yoksan bado thi ko lit bada sunungai ke aduna khajik tai bada khara yoksan biba west from da pudhabira pa ko aduga samaina laigane ka phapaje ona ka taina ga yam togon bane ko niyom munna khanga ga diam lai bane lining gi mathak ta salaga ha ko da bodo na longtho ga hapam bagum ba digi ye ko ina ga manung mapan chap mana bane na manung da lege to poto mapan da lei bagum ba sumai yam togon bane adu ga sigi ai fabric se lining hapaga samaga thamgi ba poni ko lining hap ta biate kap ta lining hapaga su si fabric se pa bane na kap to ingan ngan oi ko adu ga sigi tungan ba lining hapakani ai samaina tuba loiraga laire aduga blouse gi oina di ai tuba loidri khudang samba loidri kap hapagi sample oina samaina lisalaga ucharak pane aduga sigi blouse gi khudang se loiraba matungda mamang maning amu tongana video je full namaga amu ucharak ke mayam ano ba video sing adum ai samjarake mayam na so ai channel sibu support to biramo like share to biramo adum gi isal sing da jo share to biramo thaga sari mayam